ꯅꯣꯡꯉꯥꯟꯗꯧꯕꯗꯤ ꯍꯧꯔ ꯃꯥꯜꯂꯦ ꯍꯣꯏ ꯂꯣꯏꯔꯦ ꯅꯣꯡꯉꯥꯜꯂꯦ ꯇꯨꯝꯗ꯭ꯔꯤ ꯉꯁꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯆꯠꯄ ꯇꯥꯔꯦ ꯇꯨꯝꯗ꯭ꯔꯤꯕꯅꯦ ꯉꯁꯤ ꯑꯣ Thank you. Basta sila tam. Basta Buktok sila ni mo. Sabi basta ano makalitaw. Sida ako'y chang'e pung kaya sa tuwing hangga pung tarata sa katuwing nundangi ado ako'y na mapamsita yawdari pung tarata yawe ayuki ado ngaragdaysi tumagtrimino ako'y napamino kitang na sa pamba adaydi alzadi ngatang na kakki aday yenggi kitang katawa na hainari kangi data mingi okto dai bom sang bone okto dai ba sa kada pung tareka minini pung asa katawa ngai ne chaning bra haina hai aday hoi na ako'y chalewa Salakanda pura jut mungkin stand top sa bidanya as lagi hek yang tiket cakap lah yang bidanya tiket cakap ni pakai anu hang sintong cawang ni sini mana hai je tadi pasal yau dia hotel apa hai nari
ꯂꯤꯁꯤꯡ ꯑꯗꯨꯗꯤ ꯅꯣꯔꯃꯦꯜꯒꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯂꯒꯦ ꯂꯨꯄꯥ 1,500 ꯂꯧꯋꯦ ꯍꯥꯏꯕꯀꯣ ꯄꯨꯡ 10 ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯅ ꯀꯥꯟꯁꯤꯗ ꯕꯦꯒꯁꯤ ꯂꯧꯕ ꯌꯥꯔꯛꯇꯕꯤꯗꯨꯅꯦꯕ ꯁꯤꯒꯤ ꯃꯤꯁꯤꯅ ꯕꯦꯒꯁꯤ ꯂꯧꯕ ꯌꯥꯔꯛꯇꯕꯗꯩꯗꯤ ꯑꯃꯨꯛ ꯄꯨꯂꯤꯁ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯔ ꯀꯥꯟꯁꯤꯗꯁꯨ ꯄꯩꯁꯥꯁꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯄꯤꯗꯣꯏꯅꯦꯕ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯣꯏ ꯂꯨꯄꯥ 5,500 ꯉꯝꯕ꯭ꯔꯥ ꯁꯤꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯁꯨ ꯉꯝꯗꯦ ꯁꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯐꯅ ꯀꯨꯏꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯂꯨꯄꯥ 5,000 ꯑꯗꯩ ꯐꯅ ꯀꯨꯏꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯩꯁా ꯈꯤꯇꯪ ꯑꯃꯨꯛ ꯌꯦꯡꯉꯦꯕꯀꯣ ꯌꯦꯡꯉꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯁꯨꯝ ꯊꯥꯖꯔꯛꯇꯕꯤꯗꯨꯅꯦꯕ ꯄꯨꯡ 4 ꯄꯨꯡ ꯆꯠꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅ ꯄꯨꯡ 8ꯗ ꯗꯤꯂꯦ ꯇꯧꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯄꯤꯗꯨꯅꯦꯕ ꯑꯗꯒꯤ ꯄꯨꯡ 8ꯗ ꯗꯤꯂꯦ ꯇꯧꯔꯦ ꯍꯥꯏꯔꯛꯄꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯄꯨꯡ 8ꯁꯦ ꯇꯥꯗꯧꯔꯕꯅꯤꯅ ꯉꯥꯏꯔꯒꯦ ꯁꯤꯅꯦꯕ ꯊꯥꯖꯗ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯉꯥꯏꯔꯦ ꯐꯔꯦ ꯄꯨꯡ 8ꯗꯣ ꯉꯥꯏꯔꯒꯦꯅ ꯑꯗꯩ ꯄꯨꯡ 8ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄꯤꯗꯨꯅꯦꯕ ꯄꯨꯡ 1:30ꯗ ꯗꯤꯂꯦ ꯇꯧꯔꯦ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗꯩꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯔꯦ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯑꯦꯕ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯅ ꯄꯨꯔꯦ ꯑꯗꯨꯒ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯠꯂꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏ ꯈꯔꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯉꯩꯗꯤ ꯃꯤꯅꯧꯗꯒꯤ ꯄꯩꯁꯥꯁꯦ ꯂꯧꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯀꯣꯛ ꯑꯃꯗꯤ ꯂꯩꯌꯦ ꯑꯗꯣ ꯁꯨꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯈꯤꯇꯪ ꯂꯩꯗꯅꯀꯣ. Yeah.